ꯕꯤꯝꯁꯦ ꯃꯊꯛꯇ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯃꯌꯥꯏ ꯂꯥꯛꯍꯧꯗ꯭ꯔꯦꯕ ꯐꯥꯠꯀꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯏꯗ ꯑꯣꯏꯅ ꯐꯥꯠꯇꯕ ꯃꯌꯥꯏꯗ ꯐꯥꯠꯂꯒꯀꯣ ꯍꯧꯖꯤꯛ ꯇꯧꯔꯀꯥꯟꯗ ꯖꯝꯕꯨ ꯇꯥꯏꯞꯇ ꯇꯧꯔꯒ ꯑꯍꯨꯝꯒꯤ ꯆꯥꯡ ꯁꯥꯏ ꯌꯥꯝ ꯇꯦꯟꯃꯟꯗꯣꯏꯅꯤ ꯁꯥꯏꯁꯤ ꯌꯥꯝ ꯀꯧꯕꯒꯤꯅꯤ ꯑꯗꯨꯗ ꯄꯤꯔꯛꯑꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯔ ꯃꯇꯨꯡꯗ ꯁꯦꯝꯅꯕꯒꯤ ꯑꯗꯨꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯌꯦꯡꯒꯤ ꯄꯨꯡ 9ꯁꯤꯗ ꯑꯗꯨꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯑꯃꯈꯛ ꯇꯧꯔꯒ ꯇ꯭ꯔꯥꯏꯌꯦꯜꯗꯨꯗ ꯁꯛꯁꯦꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯒꯤ ꯐꯖꯒꯗꯕ ꯐꯤꯒꯔꯗꯣ ꯂꯥꯛꯅꯕꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯅꯕꯒꯤ ꯑꯌꯥꯕꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯊꯝꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯖꯕꯒ ꯍꯦꯛ ꯌꯥꯕꯤꯔꯛꯄꯁꯦ ꯍꯥꯏꯗꯤ ꯀꯀꯥꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯄꯨꯝꯅꯃꯛꯁꯤꯒꯤ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯆꯠꯊꯗꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯅ ꯉꯟꯅ ꯍꯩꯍꯧꯗꯕꯒꯤ ꯑꯩꯈꯣꯏꯁꯦ ꯊꯦꯡꯅ ꯁꯦꯝꯗꯣꯏꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩ ꯊꯝꯖꯩꯁꯦ ꯉꯟꯅ ꯍꯩꯔꯝꯕꯁꯨ ꯅꯍꯥꯟ ꯉꯟꯅ ꯑꯗꯨꯝ ꯁꯦꯝꯕ ꯐꯪꯒꯅꯦꯕ ꯑꯗꯨꯕꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯒ ꯐꯖꯕ ꯃꯁꯛ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯀꯀꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯀꯥꯏꯁꯤꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯩ ꯌꯧꯖꯔꯦ ꯑꯩꯈꯣꯏ ꯂꯥꯛꯑꯣ ꯋꯥ ꯉꯥꯡꯕꯗꯤ ꯁꯥꯎꯟ ꯄ꯭ꯔꯨꯐꯇꯤ ꯑꯣꯏꯗꯦꯀꯣ ꯁꯛꯁꯛꯅ ꯁꯨꯝ ꯑꯣꯏꯗꯣꯏꯅꯤ ꯑꯃ ꯑꯁꯣꯝꯗ ꯈꯔ ꯇꯥꯏꯜꯗꯨ ꯊꯥꯕ ꯍꯧꯔꯛꯑꯒ ꯑꯗꯨꯒ ꯁꯤ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯒꯤ ꯃꯈꯣꯡ ꯇꯥꯏꯗꯣꯏ ꯆꯨꯞꯇꯪꯗꯤ ꯇꯩꯕꯤꯔꯣ ꯇꯥꯏꯕꯤꯔꯣ ꯍꯣꯔꯦꯟ ꯃꯄꯥꯟꯗ ꯇꯩꯔꯦ ꯄꯣꯠꯇꯤ ꯑꯩꯗꯤ ꯊꯥꯕ ꯍꯧꯗꯣꯔꯕꯅꯤꯗ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕ ꯀꯩꯗꯧꯕ ꯂꯣꯏꯅꯃꯛꯇꯣ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯁꯥꯔꯒꯤ ꯃꯤꯁꯇ꯭ꯔꯤꯗꯨꯅ ꯑꯣꯏꯔꯒꯅ ꯃꯑꯣꯡ ꯇꯥꯕ ꯍꯦꯟꯗꯣꯏꯅꯦ ꯃꯥꯅ ꯍꯥꯟꯅꯗꯩ ꯁꯨꯝ ꯇꯧꯈ꯭ꯔꯕ ꯊꯕꯛꯅꯤꯅ कहीं तौसीगे तो हाइबिरो ताल दे हम जाइए दे थाला पर पोते थारगे ताल थाबदे हो गए मदोसी ये मनु गाय रबे असि दे इने ताबियो आजे आदि आ लगे असि तो लागे हम ए यार नाल में है को जम 나는 손을 나는 얘는 손을 나는 손을 나는 얘는 손을 나는 거 그렇지 산책하는 얘가 왜 kan menumui lah ni dana, menumui siapa sahabat tu lebih lebih kecil ni dana.
ꯊꯥꯁꯤꯗ ꯀꯩꯅꯣ ꯇꯧꯒꯗꯕ ꯊꯥꯒꯠꯄꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯄꯨꯊꯣꯛꯀꯗꯕ ꯂꯩꯕꯥꯛ ꯊꯣꯡꯕꯁꯨ ꯀꯩꯁꯨ ꯂꯣꯏꯅ